Hello ma'am ngasidi ma'am ki sum nungshiba comment khara sum pathokchare ke na khara sum khangachare ado nungshiba comment ma'am la agi asi pregnancy journey hai tare ko aduga ma'am na su sum comment ta nungshiba haira putune engonda thouna ma happy yamna nungshai shu ahan ba oi bani na ko nervous pa adudi kamai tau pa na sum wakhan siga sum leidana ko adumai tawai ba ko ahan ba oi bani na ado ma'am gi comment para isu wakhal se nungai jay yam sunushi adumaina nungshiba comment pipirakpa miyam comment se yam sang na budi pajararoi ge ina sum amani thum khangachabane boko aina aduga loimak su reply paper sungamde loina budi sum yangjai bako amada pira amada pidagum nungai roi aina ai sum pizza da bane bako nan lobi no comment pirakte haina so no loina ti ai sum ui bako miyam nungshiba comment sum pipira o adumaina support obi bako ado ai ahan ba comment se pajara ge amda ngasidi yam kana gadaba product ama share to jaram ge nupi oibi singe su oine yam kana gadaba product oidoine Miyam asida leijare natural go iwa Shatavari powder asise ayurvedic medicine da su yamna maru oi Miyam Shatavari se scientific rom da asparagus rasmosus aina khangnai amadi queen of heart science su khangnai bako maramdi ase nupi singi oine yamna kanaba oi ase Shatavari powder se akoi gi period lakpada puk thinba dumai tawbaduga su yam kanai se sijinaba matamda aduga miyam hauzik ai hangtoaga kai yawi haibado yanghanjara age ma'am hausi kai yawi doi yanghanjara age ahan bada Shatavari powder se sumaina pack tawra hapakani aduga mathangdana asida free raw honey hapakani bako asegi honey se yam pure oi yam sunungai bani sijina badako aduga ma'am asegi product se 100% pure ni haibage certificate amaso hapakani bako asiga leijare certificate sena sumaina tawraga hapaktoini aduga sita sunatana siga yaurak to ise spoon amaga adugi brush amaga so yaurakane bako ai hauzik yanghanjarake siga leire spoon amaga brush amaga sumai tawraga so hapirakani asida leijare yaudoriba mayam se aduga mayam asina how to use kamaina karamba mawong da makal gi semba yai bako akoina pamjaba problems gi matung inna isa gi ko asiga leijare makal gi akoina kamaina semaga kamaina sijana gani haibdo siga loina yaurakani asiga yenga sum khangane bako sumaina leijare kamaina mu sijana ni haibdo ai some video sig makata na sum uchara age Ma'am da Shatavari sina akhoi gi hakchang da kari da kana bapi haibdoi ma'am da khar sum haijaramge ma'am Shatavari sina akhoi nupi singi hormonal health da support da wi ase PMS abadi menopause ke symptoms su fahan bada mateng yam pange bako Shatavari da yaur properties sing asina digestion su fahan gani amadi gastrointestinal issues habadi bloating discomfort oi basing to suloina fahan bangam gani bako sita sunatana Shatavari da antioxidants yam da yaw bako asina akhoi gi immunity kalhan gani amadi hakchang su healthy amadi energetic oina sum lehan bado dumaina lehan gani bako stress amaso anxiety su wathan bangam gani mya aina hauzik tawdise sangom glass ama lawjaraba matungda aina hauzik Shatavari powder se spoon amakhak sangom singa mix tawnabagi sumaina lawjarebako lawjaraga hauzik sangom sida hapcharaga mix fazana tawbirobako aduga ma'am ase hanadagi ayurvedic tradition da sijinai thaina da sum sijinarakpana ngasi su sijinarebo ma'am sumaina mix fazana tawbiro aduga asegi haziki mix tawba sangom ga Shatavari gado aisiga haijanjaraga adoidi sangom sigi changda ising susum glass half oiso yai half se ma hapchalaga brong fazana sawalaga thammane bako Shatavari se fazana mix oina bagi damakta sangom su sawraktore hauji
ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯪꯒꯣꯝꯗ ꯑꯣꯏꯅ ꯇꯧꯅꯤꯡꯗ꯭ꯔꯒꯁꯨ ꯍꯔꯕꯜ ꯇꯤ ꯑꯣꯏꯅ ꯁꯦꯝꯕ ꯌꯥꯏ ꯏꯁꯤꯡ ꯑꯁꯥꯕꯗ ꯍꯅꯤ ꯍꯥꯞꯄꯤꯔꯒ ꯁꯇꯥꯕꯔꯤ ꯁ꯭ꯄꯨꯟ ꯑꯃꯈꯛ ꯍꯥꯞꯄꯤꯔꯒ ꯁꯨꯇꯤꯡ ꯍꯔꯕꯜ ꯗ꯭ꯔꯤꯡꯛ ꯑꯣꯏꯅ ꯁꯦꯝꯕꯤꯔꯒ ꯊꯛꯄꯤꯕꯁꯨ ꯌꯥꯒꯅꯤ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯡꯉꯁꯨ ꯇꯧꯕ ꯌꯥꯏꯀꯣ ꯍꯧꯖꯤꯛ ꯑꯁꯨꯃꯥꯏꯅ ꯐꯖꯅ ꯉꯥꯏꯍꯥꯛ ꯁꯧꯍꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯔꯦꯗꯤ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯦ ꯁꯨꯞ ꯁ꯭ꯇꯤꯎꯁ ꯅꯠꯇ꯭ꯔꯒ ꯗꯦꯖꯔꯠꯁꯇꯁꯨ ꯍꯥꯞꯄꯤꯕ ꯌꯥꯏꯀꯣ ꯃꯑꯣꯡꯒꯤ ꯏꯁꯥꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏꯑꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯧꯍꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯒ꯭ꯂꯥꯁꯇ ꯈꯔ ꯊꯛꯀꯗꯕ ꯆꯥꯡꯗꯣ ꯈꯔ ꯍꯩꯖꯔꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯈꯔ ꯏꯪꯍꯜꯂꯀꯥꯟꯗ ꯊꯛꯆꯔꯒꯦꯕꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯀꯥꯟꯅꯕꯅꯤ ꯑꯁꯤꯁꯦ ꯅꯨꯄꯤꯒꯤ ꯑꯣꯏꯅꯁꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯦ ꯚꯤꯇꯥꯃꯤꯟ ꯑꯃꯗꯤ ꯃꯤꯅꯔꯦꯜꯁ ꯌꯥꯝꯅ ꯌꯥꯎꯏ ꯚꯤꯇꯥꯃꯤꯟꯁ A, C, E ꯑꯃꯗꯤ ꯚꯤꯇꯥꯃꯤꯟ B ꯌꯥꯎꯋꯦꯕꯀꯣ ꯑꯁꯤꯅ ꯍꯛꯆꯥꯡꯒꯤ ꯃꯔꯨꯑꯣꯏꯕ ꯀꯥꯟꯅꯕꯁꯤꯡ ꯌꯥꯝꯅ ꯐꯪꯉꯦꯕꯀꯣ ꯃꯌꯥꯝ ꯁꯇꯥꯕꯔꯤꯁꯦ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯅꯥ ꯃꯁꯤꯡ ꯃꯈꯜ ꯑꯃꯅꯤ ꯑꯁꯤꯁꯨꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯣꯔꯃꯣꯅꯦꯜ ꯕꯦꯂꯦꯟꯁ ꯑꯃꯗꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯁꯨꯝ ꯁꯣꯂꯨꯁꯟ ꯊꯤꯕꯤꯕ ꯇꯥꯔꯒꯗꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯁꯣꯏꯗꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕꯤꯌꯨꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯄ꯭ꯔꯣꯗꯛ ꯑꯁꯤꯒꯤ ꯃꯌꯥꯝꯅ ꯆꯪꯉꯒ ꯄꯔꯆꯦꯁ ꯇꯧꯕꯤꯔꯣ ꯑꯗꯨ ꯂꯣꯏꯔꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯕꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯣꯖꯔꯅꯤ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯣꯖꯔ ꯑꯩꯈꯣꯏ ꯉꯁꯤ ꯌꯦꯟ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯑꯗꯨꯁꯨ ꯑꯣꯐ ꯀꯦꯃꯦꯔꯥꯗ ꯑꯗꯨꯅ ꯃꯥꯁꯨ ꯂꯥꯛꯏ ꯌꯦꯟ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯄꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯅ ꯕꯤꯅꯥ ꯀꯣꯟꯖꯦꯝꯕꯝ ꯍꯥꯏꯌꯦꯀꯣ ꯂꯝ ꯂꯥꯞꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯄꯥꯟ ꯊꯣꯛꯂꯕꯅꯤꯅ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ ꯏꯆꯥꯁꯤꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯥꯏ ꯃꯤꯠ ꯄꯥꯡꯕ ꯑꯣꯏꯔꯣ ꯍꯥꯏꯌꯦꯀꯣ ꯁꯦ ꯀꯃꯦꯟꯠꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯂꯝ ꯂꯥꯞꯅ ꯌꯨꯝ ꯄꯥꯟꯕꯁꯦ ꯑꯁꯦꯡꯕ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯃꯇꯥꯡꯗꯀꯣ ꯌꯥꯝꯅ ꯂꯨꯔꯛꯄ ꯇꯟꯖꯥꯗ ꯁꯨꯃꯥꯏꯅ ꯌꯨꯝ ꯐꯦꯃꯤꯂꯤ ꯃꯤꯁ ꯌꯥꯝ ꯇꯧꯋꯤ ꯑꯗꯣ ꯌꯨꯝ ꯏꯄꯥꯝꯁꯨ ꯅꯛꯆꯔꯝꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯐꯦꯃꯤꯂꯤꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯗꯩꯗꯤ ꯁꯣꯝꯅꯁꯨ ꯅꯛꯆꯔꯒꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯍꯥꯏꯕ ꯑꯃ ꯑꯗꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯦꯃꯤꯂꯤ ꯑꯅꯤꯒꯤ ꯁꯞꯄꯣꯔꯠ ꯐꯪꯉꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯅꯀꯣ ꯊꯧꯅꯥ ꯑꯃ ꯁꯨꯝ ꯍꯦꯟꯒꯠꯂꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯤ ꯐꯪꯗ꯭ꯔꯦ ꯑꯗꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯠꯇꯅꯀꯣ ꯑꯗꯣ ꯐꯣꯟ ꯂꯩꯕꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯣꯟ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯅ ꯋꯥꯅꯦꯕꯀꯣ ꯑꯗꯨꯒꯩꯗꯤ ꯔꯣꯖꯔ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯕꯁꯨ ꯑꯣꯏꯖꯔꯒꯦ ꯗꯣꯅꯤ ꯁꯦꯇꯅꯤ ꯂꯥꯏꯗ ꯈꯣꯏꯔꯝꯃꯤꯁꯦ ꯌꯥꯝ ꯄꯥꯈꯠꯂꯦꯕꯀꯣ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯄ꯭ꯔꯤꯌꯥ ꯊꯤꯡꯉꯨꯖꯝꯃꯥꯏ ꯅꯨꯡꯁꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛꯁꯦ ꯃꯁꯥ ꯐꯕ ꯑꯉꯥꯡ ꯑꯃ ꯄꯣꯛꯊꯣꯛ ꯌꯥꯝ ꯃꯨꯟꯅꯒ ꯇꯥ ꯂꯩꯔꯗꯅ ꯃꯥꯅ ꯆꯤꯡꯖꯜꯂꯧꯁꯦ ꯎꯗ꯭ꯔꯁꯦ ꯃꯌꯥ ꯍꯥꯟꯅ ꯎꯔꯦꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯅꯤꯡꯉꯣꯜ ꯃꯄꯣꯛꯁꯦꯀꯣ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯥꯏꯗꯅ ꯅꯨꯄꯤ ꯑꯣꯏꯖꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤꯒꯤ ꯃꯄꯣꯛꯁꯦ ꯃꯇꯥꯡꯗ ꯌꯥꯝꯅ ꯑꯂꯨꯕ ꯇꯟꯖꯥ ꯂꯥꯛꯑꯦꯕꯀꯣ ꯃꯊꯪꯒꯤꯁꯤꯅ ꯇꯣꯝꯕꯤ ꯑꯅꯜ ꯍꯥꯏꯀꯣ ꯁꯣꯏ ꯉꯥꯝ ꯌꯥꯎꯗꯅ ꯅꯃꯥꯏ ꯅꯨꯃꯤꯠ ꯄꯥꯡꯕ ꯉꯝꯕ ꯅꯨꯡꯁꯤꯔꯤꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯐꯪꯖꯔꯣ ꯑꯩꯗꯤ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯀꯩꯝꯇ ꯈꯟꯗꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕꯤꯕ ꯑꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯗꯨꯅꯤ ꯑꯩꯅ ꯅꯤꯖꯔꯤꯁꯦꯀꯣ ꯑꯉꯥꯡꯗ ꯃꯤꯔꯥꯏꯕꯁꯨ ꯐꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕ ꯏꯁꯣꯔꯅ ꯇꯝꯕꯤꯔꯝꯕꯗꯨꯅꯤ ꯑꯗꯨꯝ ꯊꯣꯛꯇꯣꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯦꯜ ꯔꯣꯃꯤꯅꯥ ꯗꯦꯕꯤ ꯆꯦꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯔꯤ ꯑꯗꯩꯗꯤ ꯃꯊꯪꯁꯤꯅ ꯈ꯭ꯔꯤꯁꯇꯤꯅꯥ ꯁꯔꯃ ꯅꯆꯥꯅꯨꯄꯥ ꯑꯣꯏꯔꯣ ꯅꯨꯄꯤ ꯑꯣꯏꯔꯣ ꯁꯣꯏꯗ ꯉꯥꯝꯇꯅ ꯎꯅꯕ ꯑꯣꯏꯖꯔꯣꯀꯣ ꯑꯣꯏꯖꯔꯒꯦ ꯌꯥꯝꯁꯨ ꯌꯥꯝꯁꯜꯂꯛꯇ꯭ꯔꯕꯅꯤꯅꯀꯣ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯍꯥꯟꯅꯗꯤ ꯌꯥꯝ ꯄꯥꯈꯠꯂꯝꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯌꯥꯝ ꯄꯥꯈꯠꯂꯦ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯑꯗꯨꯅ ꯌꯥꯝ ꯈꯟꯖꯜꯂꯨꯗ꯭ꯔꯦꯕꯀோ ꯑꯗꯩ ꯅꯤꯡꯊꯧ ꯈꯣꯡꯖꯝ ꯔꯤꯁꯤꯕꯂꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯆꯔꯣ ꯏꯅꯥꯎ ꯂꯝ ꯂꯥꯞꯅ ꯂꯩꯕꯁꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯤꯁ ꯌꯥꯝ ꯇꯧꯕꯅꯤ ꯃꯦꯟꯂꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯔꯀꯥꯟꯗꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕꯅꯤ ꯃꯥꯅꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯁꯨ ꯈꯜꯂꯦꯕꯀꯣ ꯈꯔ ꯅꯛꯆꯔꯝꯕꯗꯤ ꯑꯩꯒꯁꯦ ꯎꯅꯕ ꯂꯥꯛꯇꯅ ꯈꯤꯇꯪ ꯊꯧꯅꯥꯗꯣꯀꯣ ꯍꯦꯟꯅ ꯂꯩꯕꯗꯣ ꯑꯣꯏ ꯐꯦꯃꯤꯂꯤꯅꯒ ꯑꯗꯨꯃꯥꯏꯅꯒ ꯂꯥꯛꯄꯤꯕꯗꯣ ꯑꯗꯣ ꯑꯩ ꯂꯥꯏꯕꯛꯇꯗꯤ ꯇꯝꯃꯝꯗ꯭ꯔꯦ ꯂꯥꯞꯅ ꯌꯨꯝ ꯄꯥꯜꯂꯨꯔꯕꯅꯤꯅꯀꯣ ꯑꯗꯣ ꯐꯣꯟꯗ ꯊꯧꯅꯥ ꯍꯥꯞꯄꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯩꯗꯤ ꯃꯊꯪꯒꯤꯁꯤꯅ ꯌꯨꯝꯂꯦꯝꯕ ꯀꯩ ꯍꯥꯏꯕ ꯃꯔꯨꯟ ꯀꯨꯃꯥꯔꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯐꯪꯖꯔꯣ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯄꯨꯛꯅꯤꯡꯗꯤ ꯅꯨꯡꯁꯤꯔꯝꯒꯅꯤ ꯐꯪꯖꯔꯒꯦ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯗꯨꯒ KO ꯚꯤꯛꯇꯣꯔꯤꯌꯥ ꯗꯦꯕꯤ ꯁꯤꯡꯖꯃꯩ ꯗꯣꯛꯇꯔ ꯀꯅꯥꯗ ꯌꯦꯡꯒꯦ ꯑꯩꯁꯦ ꯍꯤꯜ ꯁꯥꯏꯠꯀꯤ ꯗꯣꯛꯇꯔ ꯖꯣꯏꯃꯇꯤꯗ ꯌꯦꯡꯒꯦꯕꯀꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯑꯣꯏꯕꯅꯦ
Jadi China men puthem kai lamdei no jese aina kasar aduga yung palakpana Manipur ne bako Manipur ahalupta Halairakpadana kasarda kasarde kafthora aga Manipur da are natra aduga luongiba Jadi Vidya Aribam Nang hayanga unabada yam yang na wada no narni tabag tabri mayam do pamsalaga dum lairidi ko waka ni ba nasaso yange amna no pawi do male oi mi puna mang na haiba ko isa se ubda yam yange na haibu no pawi do male khangte so na kari tambi ba oira kada khang ba hai do ni ko no pawi do no pi hoi do na koi gi di ne kwai a tom bi ma cha no pa ne ba ko wa yam ngang ba hai bit na tra hey Ini memang masih kamian khara sum pathokchare aina kamian se yang jai bujai hai bagi aina sumati ang messenger pani memang nungshiba dumaina kamian prepare tuna support tau bio channel support tau bio ado memang matang video dah mengai biram po bye bye